2020 चाहिदा क्रिसमस से हेग होबदगी इलेक्ट्रिक से मई जाददना मी लेकाई की एरिया की लोइना nganba panel isi cha segi ngandra ba pangmum mamba matam duda village authority amasung cha segi authority kangluk sin haragba yadre amarom da heraga mei leitebagi masogi masane pa ichane pa michael na pauta ba duda nungai ta di pauta ba mana wa nga to ba si khwaidagi aruba harawe no koi harawe angang sing nupi sing joloi na harawe asigumba tanja asida electric department through the light program kayana pangtho hanbagi damak CM en birenbu henna thajaba phongdo adu mathakta lagi doriba election da sumai pawba oisunu ado CM su mathang puraga ekhoi chingtam amantana leihanlaga ekhoi isol na en birin chief minister manipur bo mana achouba apikpa naidana mana smaina thabak achumba mana tawbiba se ramna singna harawi haibasi ina mukhanna agi damak dasu ekhoi charles na prathana dum tawbi adudagi mathang dasu ma CM oinanaba prathana tu adum damnasu ekhoi hingli ngai sida en birin sarkar bu sogat kani adagi en birin sarkar bu BJP bu hanna thagat chagani ekhoi nasu mating pangani haina ekhoi na khara haijaninge